Hello, my YouTube family. Manipurihomemaker channel में हम बुताराम नौकरी lupa masu se phajatra yeng meam han badawna hujiki langtric langba han baman ba lupa duni sigi musuk mu base ado seng dringai gi ne sina ado langtric lang baduna seng ba matungi ado khudoka je akhoi gi karak karak taga mot pa khotpa adum loina taw birangani akhoi gi angang na adum ayungdang si bata akhoi gi lupa se fast khangde second khangde adum musalak pane ba aduna marak marak ta su seng birangani adubu ahan ba man langtric lang na kamaina seng ge habdu charake adu sigi mahi da akhoi gi lupa musuk mu ro bajing do loina thatara ji ko duga sigi mahi se kai kai hapaga lolino thilino haibado horen video loi ba phaudang yeng biyo adu kai kai hapke habado phajana adum haijarake ujarake hek habjan baga dum machu je satlauna lakpan langtric langna ado akhoi gi minute ani ahum gumba lon biba sumaina spoon namana haipe haipe otpiraga ko magi manung da kai da amu baga mayam do adum loi kokpane ba ado jing mutale minute ani hum phajale ado hujiki lupa sing do lawthokke ko aduga sigi mahi se sigi tengot macha sida khidang haiduoga thamauge horen mahi se khara khara lupaga amuk haipe seng do ka toine ba akhoi ge marakta kaida chalauda bajing do brush china chalauna seng do pada amuk ka hen langne ba da sumaina lumbu saring da sengo langtric lange ko seng drabok da dum lange do sigi mahi sida lupa ga sumaina haiphet takpi ba yang kan tak traga sudum langaga dum lon ba sida dum langtric lange ba do akoina adum kainona sarapna sapona seng bakan da kai su yau ta bane akoi ge pura ahan badawna di kai su lang da bane ba haiphet pudi seng bagi budi adum khitang budi lange ko do sumaina loina tak thoe haiphet jikjam thoe yeng ji ko khudoka je langtric lange to ahan badawna ado jikjam thoga yeng chi ko ising da phajana monik jam thoga kayam langge to yam phajana langa bane to akhoi ge ahan badawna khoi gi chumna sapon sarap sapon tawraga seng budo tudagidi yam phajana khetna bane sisina sumaina monik jam thoge aduga sida dum loisala su yare adubo khoi gi kon pheng bagi bim 100 khoi gi kon pheng na budo aduda champra su yawidana adugi duna haipetang ongtang su yang kana takadawna te haipetang ongtang takhai ge las ke amuk ke hen lang na ba do ai gi nungsira ba viewer singna sumaina ongtang akhoi gi icha singi musuk mu ba akhoi gi murap tauba lupa sing do ongtang sumaina seng biraga langtric langi lang de do ongtang yeng biyo kari gumba lang draba ai gi channel se unsubscribe adum tau biramo kasum ta kai de ai gi channel se akhoi gi kitang kana ba pi gadra haiduna puthok cha ba channel ne ado kaim ta kana draga di kaidawruni natra do kai gumba lang draga di adum unsubscribe tau biramo do sumaina isingna nira umlak jam thoga haji akhoi gi phi akangba amada taithok chi ko aduga yeng langtric lang manet adu kari gumba ai gi nimsira ba viewer singna video je khitang kanai haina khanbiraga di like subscribe to biramo adurage di share su to biramo dunga sai gi mahi do sumaina steel gi kol ama lawrani ko aduga ising je khitang magi pot to gi matong ina lupa to yamaga di khitang yamna hebiro yamdraga di sumaina 50 to 100 ml gumba sumaina hairaba aduga gas on tawrase aduga akhoi gi nungti gi thakpa cha mana du ni ko koi cha thai ba cha mana do adu spoon ani kha hapjare aduga sarap ne sisina sarap je spoon lama hapage sarap je ama heta hapai ai ka sumta kai de ko aduga sarap na tra su akhoi ge detergent liquid to adu hapa su yai bim mahi gumba oirasu spoon nama hape aduragi di champra se mapum mama hapchalage yam chawraga di tangkhai tang hapa su ya bane sigi champra se ampi aduna mapum mama hapchalage sumaina sumjan ba champra se sumjan be hek loraga lupa sing do hapchen biro aduga minute ani ahumdang spoon na haipet okhairaga chawan birani aduga dum seng do ga loire ado ai gi nungsirba viewer singna like subscribe tawba kaupi kanu video sing ase gi matang chita loisalage mathang da kana ba amu pu do lak jage bye bye.